to another video. So I said July title da gidong khangbiramani ngasigi reading si July ahead reading tawdoine ado July ahead reading se July yawdrikanda di yamna thagatning mane dui taragasu like kitang chille handak se aduna adum July hawdrikanda thagat ke khanbalo ngamdre aduna hawrasu hawna adum like 3-4 days adum hawjan le ko dui taragasu thadadi thagatlage adum nama abane ado ngasigi video se adum July month sida haidi isa gi life ta kai thengnaba yai habagi adum charakpa vision nama pidoine aduga pile gi oina just pile ani khatang khaidok chage aduga khaidok ka doriba pile do e dum haidi reading se phasna hawdrikanda dum ucharak ke bako aduga pile ani dudagi isa na apamba pile mamam choose taraga isagi July month sida kai thengnarak pa yai habagi dum charakpa vision nama khangminarase aduga ngasigi reading sisu general reading oigani aduna yam ka hena personality resonate talk taba yai ko aduna personal reading to bining basing agi Instagram link to igi description box hapchara mage aduda changaga isa gi slot booking to biba dum yani aduga hoi 10k yowada reading giveaway ama tawjage aduga hoi Q&A tawbiro habasu dum yawe aduna mathangi video da hoi video budi dum reading gi video thagalakani bako aduda kamai haini hoi Q&A so dum marakta ama hapchinba yaba yengse do Q&A haraga dum mayamna hangbiningba tarot ki maramda aigi maramda adigi dum like dana ko hangbiningba question gumba singdo dum ngasigi video sigi comment dum drop down tawbiramo aduduga next dum marakta haitare ko ai video ama haidi Q&A ge ba video ma samjarke aduga reading gi video dum samjarke aduga hoi si mangare atoy baka shwai highlight Q&A gi question answer question sing do adum comment drop down tawbiramo aduga ngasigi oina di reading se hawruna ba tawrase pile do hana iuchar age aduga pile do gi sana choose tawbiraga kai haini isage ba timestamp to so makha dum description da hapcharam ge bako aduna isagi pile do gi jaga da dum skip tawraga dum tabi bayani adu hoi hawrase. Let's get into the video. So ahamada pile A ko natragana sige gray idol figure se choose to be bagay do adugi like July hariba month sida kay Europe ya habagi charakpa vision nama pick tawdoine charakpa vision nama yengdoine ado card hana pick tawrase ko tarot card tigi oina card ahum pick tawjage sige khwaidagi mathak thangba ahum se pick tawjage ko 7 of Pentacles reverse aduga 6 of Wands and then Ace of Cups kwa 7 of Pentacles reverse 6 of Wands and then Ace of Cups. So sige card kaise pick tawre makhatarak pada energy card haidi July month se kai oirak pa habagi extra energy card amaga draw tawjage ba magic hariba energy card sima thole ko ado aina pal ani khatang khaidok chabagi maram su e hajar ke do pal ani khatang khaidok chabasina isa da choose tawbada su hena nungai ba adu duga kai haini aingonda su haidi pal do ani khaktang oirabanina amamam do phasna mamut ta na explain tawbagi matam do hena su phangidana ko aduga pal ahum khaidok pasu yade yai de taraga su like video du su am sanghaning de aduga ai haidi sana dum leptabi minute kun manga hena wangang zala podo ai sakitang why ba ka aduna hena kay haini detail oina pal ani khatang khaido okay explain daw bas ni hena nungai bagi damakta adum mayam da su hena mamuta na khanghan bagi damakta ina pal ani khatang khaidok chabani ba ko duga sina affirmation ko haidi July hariba month sida isa na haidi pal e khanbi basingna kay affirmation loina raga chapi ga dabano habido adugi card amu pick taw jarage personal growth ko duga gratitude personal growth and gratitude. So card se pick taw balore banina reading room da mayaman sulaste ahan bada 7 of Pentacles hariba card reverse thol e ba ko
So 7 of Pentacles hariba card se reverse ne do si se explain tawdri kanda pile A khanbiriba singi kai hani July hariba month se negative and positive se positive ne hena heli ko haidi dom negativity kitang di yawe si se negative card ne du targa su positivity ngata makha tarak pasing se oi baluna positive oi ba card na ma yawbani na sigi hawrak pa card chi madi kitang negative chatle ba ko. So see the 7 of Wands hariba card se reverse at holi a sige 7 of Pentacles hariba card se reverse at holi a sige card chigi matungina pile A khanbiriba singna July month sige hawrak pasida kwa hanadagi planning tawraga leiba thabak khara July month ki hawrak haidi hawje dum date 3 4 yosale e makha tarak pase date 10 sai phawdam hoidoine yam ka hena budi sang je ko matam se du taraga su isana hanadagi planning tawraga thamak pa thabak kumba or hanadagi patience leina invest tawjarakpa thabak kumba ama or pangthoke na khalak ba kainoma haidi dum wakhalda khallaga dum natragana hotnaraga lakpado adudo pangthoke na khallaka se July tha sigi hawrak pasida planning gumba thambase planning se execute tawba ngamdaba gumba haigadra haidi matam changna cultivate tawjarapa pot ama natragana hanadagi plan taraga sigi thabak se pangthoge kainaga khallaga lakpa thabak ama kwa July tha sigi hawrakpa haidi dum first week first phase wise sida adum pangthoke na khallaga lakpa se some sort of difficulties or obstacle khara dagi pangthokpa ngamdaba gumba kwa or pangthoke na khallingai da matam haukiba na halaga thabak tu di pangthoogdaba gumba sigumba khara thengnarakpa yai na haiba ko aduna hoi negative haiba wane isana pangthokadaba thabak to matam chana pangthokpa ngamdaba gumba or hanadagi sagacharapa kainoma July tha sigi ahobasida planning leiba gumba se planning do execute tawba ngamdaba gumba sigumba kitang negative oiba vision pi boko horakpasida di haidi July tha se hoi hojik face tawbirama bayai natragana dum date 10 swai hobada charakpa face ama sida ko sigumba condition khara face tawba yai na haiba mathangi card china 6 of Wands hariba card che thole eba ko 6 of Wands hariba card chi matungina di pile A khanbiriba singse July hariba month sigi middle wide di ko isagi effort to gi chana ba return phangba haidi for example relationship to oiro career da oiro ko haidi isana relationship ki oina isana piba effort to if relationship lai ba kangu gini ko isana piba effort to isagi partner na su chapmana na adum return back to birakpa adagi yamna understanding laina na smooth oina ko adumaina chatmina ba ngam relationship ama oiba aduga thabak inkhang yoni yengpa matamda su isana tawjariba thabak to isana thadajariba effort ta adudugi chana ba mahi dum phangba mina acknowledge to biba mina validify to biba haidi thaba ma taw matamda mina singthana biba do ko haidi akhona thabak se yamwana hona jaraga su mina ga singthana biba ba samna isana nungai ta bagumba demotivate to bagumba phawidana ko adubu pal a ge damakta di July haiba man sige mayar pa matam se isana tawba thabak singse mina acknowledge to biba singthana biba adagi dum encourage to biba sigumba khara dum thengnarakani duga isagi hotna jamando dum mahei phangba ko haidi yam hotnare yam phangba kitang hotnare kitang phangba adugumba positive oiba energy na mu drive tawre ba haidi ngasai July month ki horpada kitang negative chat khiba adagi isana pamba plan execute tawba ngam khidaba gumbada adudo July month sigi middle phase da amu isagi tawr ba thabakta dum daw ya ba mangol oiba gumba adagi aphaba energy na drive tawba adugumba kai hani vision pi ba ko mathangi card china Ace of Cups sariba card che thole eba ko sigi Ace of Cups sariba card chigi matungina pile A khanbiriba singi July hariba month sigi ending da ko isa emotionally yamna light feel tawba ko emotionally light feel tawba haidi isa da dum kai haini moody oramba gumba adagi emotionally down jatlamba gumba aduga thawai nungai tana leramba gumba sigumba issue lai taraga su July month sigi ending sidadi kitang kai haini nungai yakpa gumba adagi isagi wakhalda phummaga leramba or thamoyongda phummaga leramba wagumba emotions gumba mingodaga share tawthokpa ngamdaba gumba se share tawthokpa ngamakpa gumba haitare ko aduga natragana share tawba mama lakpa gumba adagi saje ngangning ba wase pukta wa thamdabida dongdong ngangthokpa gumba adudagi sajamna light feel tawbodo haidi potlum mama pubagi tapta tawdabado dum isana purakpa potlum gumba natragana nungai taba gumba leram taraga su kai haini pithokiba ngamba haigadra potlum da thangdagi bangamba adugumba condition khara oirakpa yai na haye so Ace of Cups hariba card chigi matungina July hariba month sigi ending phase da pile a khanbiriba singse emotionally happy oiba satisfied oiba and emotionally free oiba ko adugumba condition khara adum go through tawni na haye ba ko so major tarot card singse analyze tarakpa matamda
pal e khanbiribasing se July thagi horakpadadi kitang isana hanadai khanjarpa planning gumba lerakpa thabakgumba se matam haukibana hanbagumba natragana plan da execute tawba ngamdabagumba adugumba khara thengnarpa yai aduga second phase tana isana hotna jaribado adugi haifet manaba return adum phangba happy oiba settle oiba adagi mini acknowledge tawiba adugumba vision pi ko aduga July thagi ending dana emotionally happy oiba emotionally satisfied oiba wakhal yangba peace of mind phangba ko adugumba vision pi ba makha tarakpada magic hariba energy card che thole eba ko magic hariba energy card chigi matungina isagi akoi basida haidi pal e khanbi basingna ko sise magic haraga hekta mina magic torpa adugumba dinate ba ko adubu isagi akoi basida dum isana oithokani kana thajadaba thabak khara oithorakbagumba haitar ko basically dum suddenly khangau dabida isana oiroidra kaina khalamba thabakkumba se salauna yasalakbagumba natragana isana dum expect sum tawdaba thabak khara oithorakbagumba adagi kai haini harauba nungaiba adugumba magical oiba happy oiba energy na drive tawba adugumba month ama oini na haiba ko aduna pal egi oina yamna positive oiba positive na 80% hena rule out tawba month amane na haininge July haiba month se ko aduna apha apha thaba dum paikhat pi horo adagi dum happiness kumba dum grab ta hona ba hotna biro ba ko mathangda personal growth hariba affirmation card che thole eba ko so sigi personal growth hariba affirmation card chigi matungina pal a khanbi ba sing se ayo ma na pal b am hajin ra mang de pal a ni ko si reading se pal a ki ni ko ado pal a khanbi ba sing se July hariba man sida yari ga isagi self growth self love personal growth rom da hena focus pbo haidi dum mamang da haidi hojigi July man se yojikanda pal a khanbi ba sing se kitang negative oiba train mayam ama go through tawraga lakpa male haidi emotionally nungaitaba physically waba khotpa sigumba mayam ama go through tawbiraga lakpa male ba ko aduna pal e khanbi basingna July hariba man sidadi isabu nungsijaba isabu self love tawba ko self care tawba adagi isagi damakta khanjaba ko isabu grow tawnaba hotnaba isabu heal tawnaba hotnaba sigumba da hene matam thadabiyo haiba in affirmation energy advices dagi phange ba ko aduga last but not the least aroiba affirmation jina gratitude hariba affirmation card chi thole sigi gratitude hariba affirmation card chigi matungina pal e khanbi basingna like be grateful for whatever you have kind haibado ko haidi July month na isa da phangakadaba aphaba adagi happiness adagi growth sigumba mayam se sigi da makta grateful oiba kharata mo penthok pa kharata mo adagi yam ka hena hen ba pamba gumba or yam ka hena hen bagina makta hotna bagumba sigumba se tawgano yariga isagi leijaba khara na happy oina ba satisfied oina ba wakhal nungaina ba grateful oiba tammo haiba advice se July month sige oina piye ko so pal egi July ahead reading July month sida kai RPI habagi reading do matang side loi jare sidagi dum law ya ba general advice lotion bio personal reading na tabani na yam ka hena resonate tawdraga su khara makhai di dum resonate tar pa ya hena khale ko aduna law ya ba general advice lotion bi ga mathang ge video mo ngai minner se ngasi go di thank you for watching so mathangda pile B ko pile B natragana sigi blue ideal figure se choose to be bagaido adugi July month da kai RPI habagi reading do tawdoi so first of all card cha na pick tawragi ko tarot card tagi tarot card home pick tawrni sige na ina khwai last ta hoba card home da adu pick tawjage ko first of all 10 of cups ko 10 of cups sari ba card cha thole Page of coins ko. Duka. 3 of swords reverse ko. 10 of cups, page of coins, and then 3 of swords to reverse. So major tarot card ching pick taw walora ba matung da energy card. Ay na pa egi pick taw matam na tarot card ki khai mathak thangba hom da pick tawe du na pal bi ki na khai makha thangba hom do pick taw za banya just na hangai de dum random pick taw bo do ngasi na mo random ne ko si so du taraga so dum haidi sum try taw bone bo ko makhal do aduna random mo ya pick ngak ta ne dum haidi thanga na pick tawe kai na resonate taw kai ni haiba du gum ba kem ta leite ko card pick taw bagi element season na ba yai ko sisina energy card ne pal bi ki damakta so the flight hariba energy card che thole ebo ko duga sidagi affirmation card ani amaga pick tawjage ko
sidasu personal growth thole pile B gisu ko aduna July month se pile A gisu B gisu personal growth tawo haibagi mong the vision piba male card singchina magic ko card na adum hafe mana ba card ngakta tholak pagi tabla tawe. So, our say pile big reading say first of all 10 of coins hari ba card cha thole ko 10 of coins hari ba card chi matung ina pile b khan bi ba singi July thagi hor pa haidi hoji dum go through tawri ba adagi July 10 swai phau bada kai orak pa yai ha ba gi vision the pair to ne so sigi card chi matung ina pile B khan bi ba single life ta dum thabak ama pangthoke na khan ba haidi July man sida kainoma pangthoke na khan ba kainoma hotna ge na khalakpa matamda isagi family gi side gi dum communal support kuma phangba ko adagi paisa nung sagi feel da bu oiro na tragana physical or emotional support da bu oiro family gumba relatives gumba or near and dear ones gumbana isada support pibirakpa gumba adagi isaje strong feel tawjaba ko haidi support ta phangabani strong and confident feel tawba aduga isana pangthokning mathabak to mangam sana pangthok pangamani kaini isada confidence ama laaga hotna ningba phawba ko adugumba energy khara drive tawe aduna isana pangthokning mathabak kumba leitaragadi dum isage family or near and dear ones or moi ga dum share tawbiyo moi da share tawpa matamda dum moi da so supportive oirakani emotionally physically or financially dum support pirakani habane ba ko aduga nakana maram da sigi 10 of pentacles or 10 of coins hari ba card chigi matungina isa na thabak thora mga pangthokpa matamda paisa nung sagi field di kitang section biyo ba ko haidi hoy imong manung dagi support phangak pi near and dear ones dagi support phangak pi ko do bisa na paisa nung sagum bada invest to gada bo itaragadi invest to drikanda phasna di amtang khanbiyo maram di imong manung or mi haidi supportive ba mi do dagi support phang taraga so invest to riba mi mafam do cha dragadi financial loss kumba future da lak pi ba aduna adun lak tana bagi na magta invest kumba to drikanda haidi paisa nung saga related oiba field da ko invest kumba to drikanda hana phasna khanbiraga planning amagi makhada invest to biyo to ge hai taraga su ko aduga mathangda Page of coins hari ba card chi thole eba ko Page of coins hari ba card chi gi matungina pile B khan bi ba sing se July tha sigi mayai arapa matam sida day dreaming tawraga leiba gumba haidi dum wakhal nungaraga monda nungaraga fantasy ma da tawraga leiba gumba adagi ke haini like isada adum wakhal da di ideas kuma mayam se tholak ba adagi sima tawge kaina wakhal da di mayam khan ba ko aduga thabak oida risma pangthok ta bagumba tawgada ba thabak se dum procrastinate tawraga thamba gumba delay tawraga thamba gumba haidi like ba ga da ba bu oiro thaba ma tawgada ba bu oiro ko na tawge na dum wakhal da di tawrage na khalaga thabak oida risma pangthok ta bagumba khara practical oiba wat pa gumba ko adugumba khara thainarpa yai aduduna isagi ke haini makha tarakpa man to the effect tarakpa yai ba ko aduna pile B khan bi ba singsina July thagi mayai rapa matam sida wakhal da khan ba thabak singje yarigai practical oina ba thabak oina pangthokna ba hotna biyo aduga nakana maram da yarigai procrastinate tawdana ba delay tawdana ba aduga like never live for tomorrow what you can do today habado haidi ngasi tawba ngamgada ba thabak to hayengi damakta yaithoga thambigano habado ko adugumba advice to follow tawshin biyo practical biyo do daragadi hen aphaba oigani haibagumba ne ba ko aduga mathangda 3 of swords reverse ko so si the 3 of swords hari ba card reverse ina kari depict tawgi hamatamda pile B khan bi ba sing se July month sige ending da ko some sort of heartbreak kumba rejection kumba dagi heal tawba move on tawba nga magpa ko haidi dum isana relationship ki do or relationship da thawai nungai taba gumba adagi thamoi sokna nungai taba or rejected feel tawba gumba sigumba khara face tawpa ya ba ko so sigumba face tawpa sidagi July month sida haidi June side na dum housing phawba da dum face to biramba yai adugumba face tawpa singda July month sigi ending sida phasna grow tawba ngamba heal tawba ngamba ko aduga nakana maram da isana kay haini July month sigi ending sida ko thabak ama pangthok ama hei cha khidabagumba dagi nungai dabagumba adugumba laitar ga so any sort of nungai dabagumba dagi grow tawba move on tawba ngamakani haibagumba ne ba July month sigi ending da ko aduna 3 of swords reverse na depict tawise awaba nungai taba khara dagi thola ani move on tawarni haibagumba ne ba isagi personal or MBI family gi or MBI natraga na dum relationship career any related awaba gumba or MBI ba ko adugumba dagi thola aga heal tawba growth of banga makani have a name July month sige ending sida
So tarot cards is major oina analyze tor pa matamda pile B khanbiriba singse first phase of the month haidi hoji dum go through toriba period sidana family gumba side tagi dum support ke ka phajna phangba kwa aduduga mayai arapa man sidana ke haini isa je kitang fantasy gumba daydreaming gumba da escape toraga chatningba tabak oina pangthokningdaba gumba sigumba go through tor pya duna yarigai practical oibiyo haire ko aduga ending of the month sidana nasagi nungai taba pain taba or kai hani any sort of disappointment gumba dagi go through toba heal toba adugumba donga makani habane ba ko so tarot card kyo ina sida loire makha tarakpada flight hariba energy card chithole eba ko so sigi flight hariba energy card shigi matungina pile B khanbiriba singse isa wakhalon gumba se July hariba matam sida isa gi creative oiba wakhalon hadi ngasai mayai orapa man ki card na so haikibado ko isa da wakhal gumba idea gumba mayama thola aga thabak oina di pangthok tabida dum leiba yai kaina haibado adu do thabak oina pangthok na ba like isa gi imagination je fly down na bagi da mangta isa gi wakhalon se thabak oina pangthok na bagi da mangta yarigai practical oibiyo isa gi wakhalon se thabak oina pangthok na bo hotna biyo aphaba mahai phangani haiba advice sigi flight hariba energy card chidagi phangebo ko aduga ngasai pile A da tholakhiba energy card to haifet adum manaye ahanbada personal growth hariba card chi thole ko so sigi card chi matungina hojiki pile B khanbiriba singi aroiba card haidi tarot card ke aroiba card ama pick tawkhibado isa je emotionally heal tawba grow tawba aduga dungai taba khara layer darga su move on tawba aduga mangam ni khotni haidana ko aduna pile B khanbiriba sing su life ta yari ke July hariba manchi da isa gi personal growth ta focus tawbiyo isa gi personal self love kumba self respect kumba hengat na ba personal growth hengat na ba rom da focus tawbiyo adagi mi gi khandrikan da isa gi hana khanba kitang selfish oiba tamba ko aduga kai haini isa na isa bu nungshijaba gumba self love kumba se khara hengat na ba hotna biyo haiba advice sigi personal growth hariba advice affirmation card chidagi phangebo ko makha tarakpo ina magic hariba energy card chithole so sigi magic hariba energy card sigi matungina isana July hariba manchida kitang nungai taba or kitang negative oiba matam khara face tor taragasu isana isada ko haidi magically or like kahani miracle gi ta thattaba singdo or negative or iba singdo aphabo or kani kaina haibagi isana isada trust tawbiyo adugo hotna bale pigano disappointments and failures face tor pa matam da give up tawbigano maramdi like adum aphabo or pa yabagi chances adum lakani haibuko July month sida aduna yari gai dom thabak ama taw matam da failures and disappointments face taw targa su hen hotna na ba hotna biyo maramdi haurakpada aphaba lakdaraga su maning da dum haidi July month sida ko isana hotna jabadugi maning da dum effort to gi bounce back oiba result aphaba result dum phangba yabagi chances lei haine bako so pile B gi su reading se haidi July da kai ke Europea habagi reading se matang swaida loijari stagi dum lawba yaba general advice option biraga isana kai tawba yage habadu yingbiro ado mathang reading amungai minarse ngasi goina di thank you for watching my video. So guys, video se ngasi di matang swaida lo shinjarage aduga aina ngasai hawrakpada haizakiba dumaina Q&A gi video ma dum like amna ten ma video ma same se duna mayamna tarot card ki maramda tarot reading ki maramda ai gi maramda khangmining ba leiba singdo haidi aina comment oina personally hanbado kitang khudong chada ba yawkhiba mayam ma yaweba ko duna sigi video sigi comment ja dum isagi question singdo drop tawbiramo ai yari ge dum question loina mak reply pi na ba hona jage aduga mathangda dum hena interesting oiba video hapakna ba so na jage ngasi oina di July head ki reading se matang swaida lo shinjarage. Thank you for watching my video. Stay tuned for more. Bye bye.